Hello, I give him Boboy na may rakpam. Nahanam pumas di sorgi wapaw ta na bagida maglakpiba ang sige naman katagachari. Agi prathna di nahak na takdi ba wapaw ang sige mapal na isorbo hina nungsiba amasung mahaki mi aduga mahaki singlupo hina nungsiba sini. Diba ehak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlupta pipam thokpa nahaki commitment amasung nahaki singlup ki luching ba singi makapon pam thokpa adugi mahuti silhandigano. Adu ba wapaw sige mapal na. Nahakising lupa hina nungsiba, nahakising lupa luching musing hina nungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapaw, taminas. Kaluna na Philemon, pandub ama, pad ama lagi na tayo tangdok piyo. Philemon chapter 1, verses 1 to 7. Ay, basta siya sa Bible do hangdok piyo. Yang na mayang emotion do na panzer ke. Mayang siya sa Bible do da yang piyo. Jisu Christ agi pado goriba Paul, amasung eko gitsa na Timothy na. Eko na nung sisabi na amasung tabag sumina ba Philemon. Aduga eko nung sisabi apia eko ga lanmi o minaba Archippus amasung nahaki yumda tinaba singlupta. Eko ipaisor amasung ibungo Jisu Christet dagi tauzan amasung ing taba na koy dalaysun. Ay na haisa matam pumnamakpu nahaki ming panduna ay na aygi isor bu tagatse. Maramdi nahang ibungo Jisu Kristabu amasung Asengba mi pumnamakpu layba nahaki nungsiba amasung thajaba adu ayna tazare. Jisu Krista Jisuda layba aykoigi apaba khudingmak nahang mapung phana khangnaba nahaki thajaba adugi saruk phangminnabada mahayyanaba ayna haizari. Maramdi nahaki nungsibada aykoina yamna harauba amasung temjin biba pangzare. Magbigani. Maramdi nahaki nungsibada ayhakna yamna harauba amasung temjin biba pangzare. Maramdi chilanaw nahaki na pana Asengba mising ipukningbu tekathanbire. Masi sorgi wahay ni prathna to si sorgi matingis. Paisor nahaki wahay mapana ikoida nahaki aning ba adu nahaki panggal apumba dugulan na wangang be. Aikoigi nakongda, aikoigi wakhalda, aikoigi thamoida wangang be. Nahaki aning ba adu aikoida mayek seng na tambi. Mayek lana kanghan be. Thazanabagi thamoy amasung panggal pinabi. Aikoi kaugal le marmas na kabining singhanbi. Pero aikoi gi attention na se ipahihek nantokale. Marmas na ki thawai sing manang signumita aikoi gi mit nahaki wahi da laisana ba aikoi gi wakhal nahaki wahi da laisana aikoi gi nakong sandorokale ba wahi khuding maksing adubu mayek seng na tajabada aikoi amambu mateng pangbi. Tumbadagi uibadagi adugu nahaki wahi phajana taroidaba moongda laigidabadagi aikoi amambu kanbi. Angangsing asigi pungning phathabi mama oibasing asibu nahaki wahi phajana tahanbi mapa oibasing chaksin tahanbi naha oibasing khawrang bagulona tahanbi. Adugu nahaki wahi asigi mapana aikoi amamda nahaki thabak subi. Dugan aikoi nahaki wahi mapana aikoi gi thamoigi pap amasung aikoi punsigi asonba amasung pap utpi Christus utpi adugi mapana thajanaba thamoi pinabi bigolona nang utpiraba pap sing adudagi nahaki panggalda ngasigi nimi asida nahaki wahi sanuklangi matam asida nahaki mi singlonari matam asida pukning hongbagi apamba amasung pukning hongbagi panggal adusun hangno pinabi aikhoibu nahaki wahay asina chumthokpiyo semdokpiyo aduga sagatpiyo
Jisu Christigi mingda thajabagolona nizeribani. Amen. Engone pastor makang wari amakak tamay. Kamay to have target singlup amada imung amalay aduga harm imung the makoy khanaba. Imung masil khanaba duna maram morakan the khanabagi level do kharadum wangraba male aduna singlup to church member kharaga pastor singdugulo na themjana bagi the market chat matamda. Ko yore aduga imung manungi harb khanari imung manungduga church ki members singduga pastor duga koirap koina phaminaraga kari kari to yar hana wari sanna ba horok pasida makhoi gi imung manungi miyo gi marak gi amana pastor asi khoi gi imung manungi thabak nei aduna sidai sida singlup chang khoi ke sum mathau daba leite aduna asi gi jaga aside ai khoi imung manung dum khana jage singlup yaw birakano asini imung manung dudagi miyo emana pastor da harepwa haise aduna mana yamna kanba khonjel ga loina asigi jaga aside singlup yak tabani hena phani wari da tabda kriyo khan khalena khoi now yana ai gi da mag da wanda kaino ne tawrisi go aduna ai wa kha sida matam na khoi khara gi markasu hoi kaino tawrisi pastor duna la ka na kaino singlup mathau ta de haise kaino provided ekoi gi singlup asida singlup ki mathau ta ma singlup ki maru oi ba amsung singlup de himina ga de punsi de matang de wari sana bana mar mora kana asigi mu wari se ekoi gi de makte di lal have the yamna mayek sing na khange asigi wari asida aikoi ne power wakhala de mokthada bisila now sing nangam sung aina aikoi gi punsi gi decision sing loba matamda aikoi na imungi isagi phirep sing loba matamda aikoi na loba maong adu gi matang na wakhal khanba matamda di asigi mana wakhala aikoi de power natraga na power dabra maram de koi punsi gi decision gi matang aikoi na phirep imungi matang da or naitong gi hingbagi matang da warep amsung phirep larak pa matam da singlup kaya mathau ta de koi pastor kaya mathau ta de atoba thada bisile now singi inputs kaya mathau ta de ayam matam da aikoi na loning ba decision adu aikoi da phagani haina khanba maong sing adu uba matam da aikoi na phagani haina khanba maong da koi decision sing lawe thabak sing tawe aduga hoi khangale singupta karam kanda o ai sida bakti tawgadore pratna tawbi o ai sida hongadore pratna tawbi o ai singupse thado ne gi damta pratna tawbi aduguma matam du khatang singupta khangale aduba hairiba decision adu low na bagi damakta phirep low na bagi dam honarak matam khudimok sing adu de pastor thaja bichile naw sing marup sing karam matnate haribese aikoi gi punsida thoktaba nate amasung udaba nate hadab jilna sing haribese karamba wakhalon haina hai boy bataragadi iromdom lepse bagi wakhalon individualism adu aikoina lairiba samas asisu iromdom lepse bagi wakhalon asida ai kamta gi mathau tale aina tawjagadobani ai loina makhange loina mak khalle ai loina mak ure aduna ai gidi aina haribase aikoina lairiba samas asisune aduga thamoi kaningai obidi haiba wakhalon ase singlup mayam amada thajabane haina laikhraba mayam amagi maraktasu uba wakhalon amani individualism iromdom lepsebagi wakhalon iromdom hingbagi wakhalon ai punsi khwai phawda ai sana khange right asidi aigi oiba punsi gi wari ne asidi aigi lanai gi oiba wakhalon ne asidi aigi lanai gi oiba thodok ne this is personal right this is my personal matter I know the best I know what's best for me
Adun hai wakal asana kaidro ke hai na hai boy bataragadi this individualism give birth to privacy. Iromdom aigi punsi. Aduga hai ba privacy hai ba why se aduga wakalo na amsung asigi mahing se it's a new golden calf. The new idol. Thajaba khuding maki thajaba singi marak samasa dum uro dum le bani aduga thajaba singi marak even asi punsi se hing ba khoi marak mi sing su yaram ba nakoi khara marak asigum hing mi sing su yaram ba aigi punsi irom dom gi punsi right aigi punsi di aina khange noi kanam tan hai de boy betara tar ai bhap tai aduna kari ai khatang len gani matam privacy sise kari ge manai Moses na Sinai ching da isor gi wail ya thang loba karinge matamda Aaron na kari seme sana gi oiba sanao ma khurumna bagidam new idol. Privacy has become the new golden calf, the new idol to many believers. Adu hari base thajaba amagi punsi da oipam thokba mara. Hai bam individualistic oiba privacy khatang wang na thamba asigi punsi se thajaba aikhoi gi punsi da oipam thokba mara. Thajaba amo oina hai riba lai murti privacy gi lai murti se latuna amasung khurumduna hingadauba punsi dara thajaba nupa amasung nupina lengadorisa. Hai buhang adu ki pakhum adudi yamna mayek singna natte oipham thokte. Individual Christian or say individualistic Christian is an oxymoron. Masagi ta khanjaba iromdom maromdom lepchabagi wakhalon ga loinaba Christian haiba wahai se chanadaba wahai ni. Aduga Hai achumba asine Paul na Philemon da iba chithi asida mana hagi lebu hiram singi marakta ama aikoina mayek seng ubang ngam gudis aduga maru ne aikoina pame khra jaga pandu ama dagina taret phauba pandu ama gi pad ama dagina taret phauba aduda mayek seng aikoina uba phangadorisa. There is no such thing as individualistic Christianity. There is no such thing as Lone Ranger Christian. Marom dom gi oiba Christian, mathanta hingba Christian, mathanta gi damak hingada Christian laite amata. Adu bu hai ba da khoi makha changtring mamangda hai ba Paul na Philemon da iba chithi ase gi matang na khoi khara bhap tamina na bu hon se maram asi bhap ta bam matam da chithi ase khoi bhap tamina now Philemon se Paul iba chithi singi mak ki khwai gi ten ba chithi ne aduga hai ba se chapter pandup ama khatane pandup ama aduga padatara manga khaktane ai ba de khoina adum verse 1 ga verse 19 ga da ubagi matungina hai riba chithi ase Paul masamang even Rome dagi aduga hai riba chithi ase mahangna Rome da kasum sangda laringai matam da iba chithi amane Paul gi kasum sangi chithi hai ba matam da Ephesus so amane Philippians so amane Colossians so amane aduga Philemon so amane aduga hai riba chithi ase Philemon da iba chithi amane aduga hai ba Philemon hai ba nupa ase Colossia gi sahar or Colossae da gini hai ba nupa verse 19 gi matung ne ko yang poi ba tar ga de Paul gi thogol da gi Paul no sanok pa wa pa du tar matung ma kan bi phang ki ba nupa mane asi ka tang chunatana ma si paisa yam na leiba nupa yam ina kira khunba nupa mane aduga samas na ma gi lan thum duna maram or kan masak khangna ba nupa ne aduna ko na khangi se kind of verse 2 gi lo loslak matam da hai ba nupa si ma gi mayum se phajana chawna maram or kan ma gi mayum aduda singlup pulle adu khatung chunatana most likely Philemon hai ba nupa hai ba ma gi mayum da pulliba singlup adugi luchingba nupa amasune na karigdamak to Philemon da Paul na hai ba chithi se iraise maroina sangdaina na ba aduga mahang na hai Philemon sina mangon da gi chen khraba manai Onesimus ko nupa siga magi manai siga sangana na ba masung makpu kokpi na bagidamakta maru oina irak pa chithi amane na Onesimus kana no Onesimus har nupa se Philemon gi minai ni na hojigi matam dai khoi minai haina haiba wa hai se yamna thagan thaba mong dum khalle matam da dum khalle adu bu hoji khoi na khanri bu mong asumai dei khande minai haiba wa hai se matam du da Philemon gi matam da
Samas aduda minai loiba ase chatnabi amane haibadi imung manungi mateng pangnanaba thabak amada mateng pangnanabagidamagta ina khonba mising se loinamak minai loinamak lei manai loinamak lei adune aduga haibase Philemon gi matam amasung Paul na chithisi iba matam haiba khudimasing singsida makoni hingliba samas adugi punsi amane it's life in a society adubu hariba matamaduda laiba menai sing ado phataba mapu singna thina tathi tauna tawdabadi natte adu Philemon gi maike de Onesimus chen khriba gi maram se or chen giba or paisa huran giba ani du gi marak tama orangani haina khale tongan ba theory sing le adubu maik sing na phasana khangde karinu mana taw khrise Onesimus na karinu Philemon tawse adu maik sing na khangbu de kaino haina hai boy ba de Onesimus na Philemon gi mang na ba thaba kra tawe adu makse manai oibena maram morokana chien giba adudune yamna probable oiba case adu Philemon dagi Onesimus na cheli se ma phatabagi maram oini habedi thajaba wale maram verse 4 against 7 pawbas Onesimus ki sorry Philemon gi matang na phona hak matamda ma yamna phabana pan ma Christian so hoji haiga gumna tonga theory sing le adu theory sing adu gi marak te karikino hai boiba target either Philemon se sorry Onesimus se Philemon dagi chen giba ma adu chen giba du je Philemon dagi paisa khara huralaga magi pocha khara huralaga na hauji matam na koi minai loidabanina or nektabanina akoi sida lei ba koi ayam adugum no oidabanina kasu khangde adubu company gi oiba luchingba sing nadi phasana dum khangani private company thabak tobu sing or start up ta thabak tobu mi sing entrepreneur sing nadi khangani makoi na mi sing hire tobu matam makoi na hire tawriba mi duna thage tolob lotho kanda abscond togi matam mo gi mangzeba adugi hena mange Philemon gi magade maramdi mahak Onesimus tawba thabak tu maram orakanda mangonda leiba mangzeba se magi mingchat aduga samasa mangonda leiba mayam gi midyeng aduga even paisa rom dasu aduga magi marup mapang sing dagi pressure sing aduki matik yamle asina maram oraga even minai mamon start ki ba haibe se man phana to boy batar se minai start ki boy batar de mayam na khandu se ma yam phatab nu pane aduna even karigumba Philemon samas adu se vote le pa wakal ba khalak boy batar taraga su mangon gi chen gi manai se maram ga asiri yaro haina haraga yamna tha khandaba moong da or mi sing ikai khumna ba chang yamna nem moong de pi ge do phi madu de Onesimus na Philemon thammi ba situations adu somehow Philemon dagi Onesimus chen graba matung aduda providentially isori tharang matung Onesimus to Rome the Paul thingnare Paul karamane thingnare no khang it's providential isori tharang dagi Onesimus na Paul thingnare matung dagi de Paul mong apabu wa pau sandoi isori thajana Onesimus kan biu phang now Onesimus kan biu phang na matung aduda Onesimus ase Tychicus ko loina na Philemon da mahaki mapu du na thajakhraba mapu du amu khana Paul na tharak pane adugo thajakhraba magi manai Onesimus adubu kokpinaba lawsinaba amsung sangdanana bagi damaktani mafam asida haise adugo mafam asida Paul na Philemon da haizaba se Philemon na tawram bagi chang yamna wangi maram di han hambadi Philemon gi chithi anu wal na bagi like the yaram base Philemon na hai thawal do torambagi maram nane and then amon the hai boy batagi verse 21 the kari hai Paul na aina haiba nahang ingani haiba thajadana nangon chithi si ibani maram di aina haiba dagi hena nahang tawgani haiba aina hangi Philemon gi punsi ubagi maram na amasung adugi maram na Paul haiba wa haini now karamba makal gi chithi no asigi chithi se this is very interesting one asigi chithi se Paul na Philemon da personally iba chithi amani adu haiba chithi se Paul na magi ka da hangdo kan da parag lusinna bagi da makti pi gi chithi amani nate haiba de Colossia da pa boy betagri Colossians chapter 4 da pa boy betagri haiba chithi se irona Colossia da iba chithi adu supuna Tychicus ka amasung Onesimus na purak pa chithi sing adu ga Tychicus ka Onesimus kana purak pa chithi adu gi marak asigi Philemon gi chithi se su yawe aduna kaino tawudi se Philemon irak po iba taragasu haiba chithi se Philemon na magi yumgi siglup adugi mamang na pathokada chithi mani
ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯄꯣꯜꯒꯤ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯂꯣꯟꯖꯕꯁꯦ ꯐꯤꯂꯤꯃꯣꯟꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯐꯤꯂꯤꯃꯣꯟ ꯃꯁꯥꯅ ꯂꯧꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯁꯤꯡꯂꯨꯞꯀꯤ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯒꯤ ꯅꯦꯆꯔ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯄꯣꯜꯅ ꯐꯤꯂꯤꯃꯣꯟꯕꯨ ꯇꯧꯅꯅꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯆꯔꯆꯇ ꯄꯥꯊꯣꯛꯄꯒꯤ ꯃꯄꯥꯜꯅ ꯐꯤꯂꯤꯃꯣꯟꯒꯤꯗꯃꯛꯇꯁꯨ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯗꯨꯗ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯄꯨꯔꯛꯀꯗꯧꯕ ꯑꯍꯣꯡꯕ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯎꯠꯀꯗꯧꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯐꯤꯂꯤꯃꯣꯟꯅ ꯍꯥꯏꯔꯤꯕ ꯃꯉꯣꯟꯗ ꯃꯥꯡꯅꯕ ꯇꯧꯔꯝꯂꯕ ꯃꯅꯥꯏ ꯑꯁꯤꯕు ꯂꯧꯁꯤꯟꯗꯨꯅ ꯀꯣꯛꯄꯤꯗꯨꯅ ꯁꯪꯒꯥꯅꯕꯤꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯎꯒꯗꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯅꯤ ꯄꯣꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯔꯝꯗꯤ ꯐꯤꯂꯤꯃꯣꯟꯒꯤ ꯆꯤꯊꯤ ꯑꯄꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯐꯤꯂꯤꯃꯣꯟꯒꯤ ꯆꯤꯊꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕꯁꯦ ꯑꯐꯕ ꯋꯥ ꯄꯥꯎꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯗꯨꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯊꯥꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯄꯨꯔꯛꯄ ꯑꯍꯣꯡꯕ khudingmak. This whole letter, what we will witness is a power of gospel in changing individual and in changing relationships to the glory of Christ. ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯨꯅꯤ ꯉꯁꯤꯒꯤ ꯖꯒꯥ ꯄꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯕ ꯚꯔꯁ 1ꯗꯒꯤꯅ 7 ꯐꯥꯎꯕ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯝꯖꯕ ꯇꯦꯟꯗꯝ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯔꯤꯃꯥꯏꯟ ꯇꯧꯖꯅꯤꯡꯕ ꯑꯗꯨꯗꯤ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯔꯁꯨꯋꯦꯠ ꯇꯧꯖꯅꯤꯡꯕ ꯑꯗꯨꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯕ ꯑꯁꯤꯒꯤ ꯊꯥꯖꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯊꯕꯛ ꯌꯥꯎꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯁꯣꯏꯗꯅ ꯃꯍꯩ ꯌꯥꯟꯒꯅꯤ ꯑꯗꯨꯅꯤ Again, my aim is simple. It's the aim of Paul. It's very simple. To persuade all of us that our faith in Christ will surely and inevitably result in loving fellow Christians in action. In action. Yesu Christda thamba thajaba sina maram oraga haiba thajaba adugi mapalna thajaba atei chilina ogra khudimok sing gospel community church like chilina khudimok sing asibu thabak yauba galoina ba nungsiba dut nungsigin haina haibase. And here's my main idea. Maru iba warol adudi asida later. Asengba thajabana Jisuda thajei amasung thajaba pumnamakpu nungsi. That's it. Simple. Asengba thajabana Jisuda thajei amasung thajaba pumnamakpu nungsi. Verse 1 to 7. Adune main point. Bisoy du this. How do I know I am saved? Oh, you may know you are saved when you know you have faith in Christ and you love the fellow believers. A genuine Christian has faith in Jesus and loves every believer. A genuine Christian has faith in Christ and loves every believer. So what ito na koy yeng gani verse pada amadagina mangagi harpa jaga adu phawdana asengba thajabana Jisuda thajei. Asengba thajabana Jisuda thajei. A genuine Christian has faith in Christ. Chapter 1 verse 1 to 5a. Verse 5b dagina verse 7 pada mangagi ani subatang tagina pada tarit phawwa Asengba thajabana atei thajakhrabasingbu nungsi. Asengba thajabana atei thajakhrabasingbu nungsi. A genuine Christian loves every believer. A genuine Christian loves every believer. Verse section verse 1 and verse 5 ki harukpa jaga da verse 1 Christ Jisu ki phado goiba phol amasung aikoi gi chilana Timothy na aikoi nungsi sa bichilana amasung tabuk suminaba Philemon Apia Archippus amasung haki yumna tinaba singupta kanana ibno hamda yamai sing Paul na ibene aduga Paul na masana masabu asida sak takchaba moong si mana market si thising sak takpa moong aduga manantaba moong dane mahagase mafam asida phadok Jisu Christ gi phadok ama oina magna saktai. Now why is this important?
asi maru oi maram de ken hai boy bata ga di mahak na irei ba chithi se amar nai boy bata ga di phadok ama oina yolhing phalang am da phasal laga le ba mi amar nai boy bata ta ga di minai am gi sakpham na ni ma no jik lai se chaning hom sa pa ya de adu tawning thabak tawba ya de yolhing phalang na phasal laga minai am gun mahak lai se adu mahak minai oi do kana gi de makta Jisu Christ gi de makta Jisu Christ gi maram gi de makta adu Christ gi maram khatang gi de nate maru oina yes of course Jisu Christ gi maram gi de makta ne adu pa to pa thaja be chilna sing gi de makta ne amaram dai ba oi ba tar ga di Paul na iri mai si gi mai ase mahak na Philemon the Onesimus ki de makta nizara ka do ba aduga chana ba ma ong de ne adu mafam ase da Paul na phadok oi ba ma oi ase ma phat ba tor ba gi maram na te adu hai ba du Colossia ba du amagi ba da kun ga mari da gi ne kun ga mapan phaw da mai sing na uba phang karam mong na ma na phadok oi ba se kana gi maram gi de makta no Jesus Christ ki maram kita of course adu maru ni Jesus Christ ki maram adu kari oiraga no thajabasing adu na maram oraga thajabasing adu gidamak adu ne verse 24 ai pazrake haujika na khoi gidamak awa ana khang bad harau se kra da mana khang se Colossia iri basesu jail da gini I mean asigi chithi se Philemon ki chithi sig loina na tu ki gas ka Onesimus na pugi ba chithi ma singlup oiriba Krista gi hakchang gi maram gi damak ai gi isa da Krista gi wa awa ba oina mapung pha le ai ni sorgi wa aduna khoi da mapung pha na sandok na ba na khoi gi damak aingon da sinakraba thabak adu gi matungina ai thogol to mi o helaki juk juk to gi masung miron da gi lot laklaba athupa wa adu hojikti maha ki aseng mising da phongdok pire Isorna atopa jat sing atupa wa asigi marang kai ba matik mangal adu karino haiba khanghan ninglame atupa wa adu di matik mangan gi asa nakhoi de leiba Christ adu ne lausing pumnamakka loina aikhoina mi khudim bu section handuna amasung tambiduna mahaki maramda sandoki masi aikhoina mi khudim bu Jisu Christ gi mapung phana Jisu Christ da mapung phana kachana bani maram asigi damak aina se sunome aduga aigi nungda pangal kana thabak toriba mahak adugi thabak matung ina aina thawai yauna suzai Jisu Christ ki phalo ne ma thajaba sing gi damakta thabak suri ba sing karama maongda Christ bu khangan na ba mahang na jail la lai ba se su thajaba sing adu semga na ba gi apabu wa pa sno pa gi maram gi damakta ni hai ba sina Timothy ga lona na adu Timothy mana kra ai gi chil ina Timothy now atu hom ai icha Timothy haina Timothy man iba matam de adu hom masidi man magi machil mana amoina hom sida koina uba phangi se Paul Timothy ki damak leba nungsi wa adu asengba nungsi wa adu kana adu iri basa again Philemon tane and then Apia probably Apia haiba nupi se Philemon gi nupi ne adu haiba Philemon gi nupi asi suyaw na mana taruba thogol du khange adu kari hai ai khoi gi nungsi se bi Apia Magi punsi asi aphaba amasung isor gi mising seba taubi oiba adu mayek seng na Paul na khangi and then kanada Archippus probably Archippus ase Philemon ga Apia gi machanupa ne orambe aduna kare massacre maina hai ai khoi ga lanmi oiminaba kare dama to Archippus lanmi haina kaurise probably Colossia pandu mari ba tra to uba phangba Archippus adu asi obi maram na hai Archippus adu Laodicea da pastor gi thogol tori nupa mani amoram da hai obi da ta ga Philemon masamak church gi pastor ne Apia ma gi nupi thogol thobi nupi ne Archippus ma gi masana pa to pa church pastor oiba isor gi thogol phajana tar sinu phajana thogol tori imung mani amoram da hai obi ta ga Philemon gi imung se thajaba imung onung khuding mak na oining ba pam imung duni makhoi dune irakli bas adu kari na ki yun natin basing pita now Philemon magi nupi magi machanupa adu singlup adu da Paul na irak pochithini adu Paul khano bi matung in verse 3 magi khurumja magi greeting adu asidale akoi pai sor amasung ibungo Jesu Christ da gi thoja amasung ingta bana khoi da leisinu hai ba khuding mak sing da Philemon da Archippus da Apia da adu ga singtu like member khuding mak sing da Paul gi magi khorang jaba amasung nijaba amasung mahaki khurumja ba se kaino Thawzal amasung ingthaba Thawzal hai ba se karino isor da gi papi singna phang ba da matik chan da ba isor gi nungsi bi amasung chan bi ba adune
aduga haiba nungsibiba amasung chanbiba se isordagi papi singna masanapa Christ kaptangi mapana phangba thawjale aduga ingthaba karam ingthaba Philippians pandu mari pada taret mioi bagi wakal gi khangba ngamba adugi hendok pa ingthaba peace that is beyond man's understanding our understanding aduga ingthaba kanadagi lak ingthaba mapai isordagi amasung masanapa Jesus Christ dagi. Now, it's all grace and peace from God the Father, God the Son, and God the Holy Spirit. Mapai sor, masana pa Jesus Christ amasung thawai Asengba dagi thawjal amasung ingthaba nakoi leisna na. Philemon hoine phangdriba amara asise nate phangdriba amara makoi lei adu Paul gi pamjaba dudi karino makoi hena marang kaina leiba. Makoi hena marang kaina isordagi Christagi mapana phangjaraba thawjal amasung isordagi Christagi mapana phangjaraba ingthaba taibang pamala piba ingthaba adugumba nataba adu isordagi oiba mioibagi lausing amasung gyan na sandokpada haiba ngamdaba ingthaba adugum ingthaba adu makoida hen hengatpa makoida hen leiba adu Paulgi apambane Paulgi khorangzabane aduni man hires thawjalam swing thaba nakoi the lesson. Verse 4. Verse 4 is the whole na Philemon gi demang ishor buthagale. Wakan khala yengse Philemon gi irei bachi se Philemon da mahak ki punsina tawdaba thabak khara gi matang da or mahak na tawdriba thabak khara tawnanaba gi demang irak bachi thiyamane. Maki thajaba Christian ki punsi adu nasu thengdriba phama thengnanabugidamak irakpa chithiyamani adu khudimok sinimana verse 8 tagi haudringi mamangda verse 4 da kari tagi hoye isorna Philemon gi punsi da tawbikhraba afaba thabak khudingmak sing adugidamakta Paul na isor thagatpadagi hoye amam dai boy batagadi Paul na isor Philemon gi damak thagatpagi mapalna mahang tawribase Paul hairise Chilana Philemon, Nahaki Punsida, Aikoigi Isorna Taubiba, Apaba Tabak Singdu, Aihak Kangi. Adugarba Apatabak Kudimok Sing Adukidamakta, Aihakna, Aihaki Isoru Tagatabang, the other Aina Haizamatam Pumnamakta, Nahaki Ming Pandurain Isoru Tagate. Karam Kanda Paul, Philemon Gimusur Tagapage, Mana Pratna Matam Kudingi, Mana Pratna or Philemon Muming se Palaga Mahatag, Matam Pumnamakta, Non Palonate, Ninate, Mana Pratna Matam Kuding Makta. Amaram the high boy Batargadi, Paul Philemon gi Matang Wakal Hekan Matam Kudingi, Adu Philemon Harbam Ning, Atopa missing, Magi Jella to the lack of missing, visitor of missing, Philemon gi Matang the Maming Palakpa Kudingi, Paul gi Wakal on the lack was a kind of Pravuna would target Philemon. Ipana would target Philemon Gidama. Nana to be Tabak Adugidamakta, Nahak put targets Adumakta. Adu the Paul na high is a Philemon gi mama hanaba or harau hanaba already mabuk the hakats nothing. Philemon gi manangan the Purisik Panate Pona Sitose. Pona to say Asengba gi Tasing Isorgi mang the Isorna Saki or Philemon Hibuine. Is it now Philemon? Nahaki the Makta I had the Kuruku the Kulaga Isorgi mang the Pratnato Gudingi Nahaki Ming Panduna Aihagna Isorbu Tagache. Now Kariki the Moktaman Tagakadorise. Maramdi, Isorna Maki Punsita with Tabak Kulimak Sing Maram or Karikri Tabak to be a Philemon, the Isorna hand the Philemon Isorna Papagi Candiduna Mahaki me or in Birmasana Christi Mapal. Yanam the powers around the Siram of Philemon, Amasung Amambagi, Nintolebak, Philemon, Adu Mangalgi, Matimat and the Christi Nintolebak Aduda, Papagi Dharmatin, but Isorgi Yanab or Ambagi Isorgi me, the Papki Minai or Ambagi Dharmas and Bagaba, Manayamo and a Philemon Buisorna can be Yanaham Hambadi. Nisubede. I got a verse 5 thing, verse 7 powers to the Urakadori. I do got things asking us the Paul Philemon the labor Tazaba to Gimapana, Mahang Hingliba Punshi, Mahing, Kuding Maxing, Maki Pukchel, Chauba Mahaki, Yum of the Sinu to Loinamak Hang Dokpa, I do missing the Mata Apabasing, Maki Pukchel, Chaubasing, I do even Maki Inum Manunga Toribata, Maki
thajabasingbu seba tawbi magi nupi thajabasinggidamakta humang tabi aduga mayamna udaba maongda thogol tawbi magi nupi aduga Laodicea da thajabiyana lani amagi matawgumna thogol tawriba Archippus magi machanupa aduga imung masina tawriba isorgi thogol khudingmak sing ase isorgi thabaki mapalna khaktani isorgi thawjang isorgi minungsi amasung isorgi thawagi thabak subi adugi mapal ngakne haiba Philemon amasung mahak masada mahaki nupi da mahaki machada aduga makoi imung manungi punsi aduda leiriba aphaba isorgi matik mangal oiriba thajabasingbu thawgotliba amasung polgi thamoibu chawthokpa phawliba aphaba thabak khudingmak singse Philemon gi pangalan nate Philemon gi oiba maki mahaki loksinamatan nate adubu isorna mahaki thawjal gi mapala magi thawai thabak ki mapala tawiba thabak aduna maram oiragani hadu bisil now sing baba masada gospel community church ki legraba member ekoi kudingma aikoi gi punsida aikoi gi punsida isorna ichile now sing marang kana pibi aduga haiba aikoi ichilina khudimoksin ton tongan mafam dagine ton ba jaga dagine losing da tongale khang mai bada loina mak tongale adu aikoi khudimok pat gi puni hong mathau tar ba mi sing ngakne aduga semdo ko mathau tar ba mi sing ngakne khoi loina mak adubu aikoi ichilina amagi matang da semdok na ba masung sagana bagi wakal lo hana khalak pa matamda ichilina aduda Jisu Christ gi mapal isorna tawirba aphaba thabak singdu han ubu mi sing khoi oise akoi ichilina sing adugi punsida isorna tawirba thabak adugi matangna thagat pa mi sing khoi han oise ason madi loina mang lagini thibu thire badi ason ma lagini hunara di leitum waloi adubu singapasa legra akoi khuding mag na khoi amana amagi matana wakal khana matanda prabhu thagat chari harba ichilina osigi damag prabhu thagat chari ichilina stalin gi damag ma ku nana kan bi gi damag prabhu thagat chari ichilina john gi damag ma ku nana kan bi gi damag I mean thaja ichilina sing dai shorna ma gi thojal gi ma pan to bi thabago da kai upham thoe adu khangpham thoe karima aikoi gi mid ase ichilina sing adu gi punsada isorna ma gi machanu pa gi mapana ma gi thodalam sing ingthab adu gi mapana toriba thabak adu amatta udaba maongda ichilina sing di ashonba adum urga leibo oiba tagri adu kiningai ni adu hingpam do punsinate puning hong do jaga ne Paul na Philemon muning matam khuding maki chorbu thagat pagi amasung harau bagi oi thada bijil na sung asi wang sai hak akhoi khuding maki damak na khoi mang na thamjage nak bu khang ba mi thajaba mi mana na ki matang na khan wakal khan ba matamda na ki ming ta ba matamda na ki matang mang na prathna toringi matamda or membership ki directory hangdoga na ki ming palaga na ki photo dugulona na mingalona nang ki detail myam do uba matamda haiba nak bu khang ba thajaba sila na da karam wakal on phawgani among na bu khang ba thajaba am hektana na ki ming adu ma ki wakal lak matamda or member oiba targadi members directory do hangdoga na ki photo do yenga prathna tawna bagi damak morning devotion gi matamda or family am hektana hangdoga na ki mai thong do uba matamda thajaba chile now sing adu gi wakal londa nahak na hujik hingliba punsi hiram khudimok sing do changyang bu matamda karamba wakalon phawgani Nahaki pastor ori ba ihang na members directory hang tu oga nahaki mai thong adu yeng ba matam da prathna gi dama karam ba wakal pharang lo male har ba power wakal do prabhu asi chilna si dama na pu thagat cheri ma ki punsi na ngona chokot liba si dama prabhu thagat cheri ma ha pun hana kan bi prabhu ma ki punsi da nahak na hoji chokot pu adu oigadra harau bagi amasung pungning ingtha bagi or natragana thamoi kai bagi prabhu chamina sigi chilna pungning ho pebi
Prabhu Chambiduna, Chambiduna Sigi, Chil Inause, Maki Hinglib Punsi Mahingse. I see what I'm coming with them, the Tawai, why? Karambogan. Philemon the market, Maki Tazabe Punsi, Aduna Maram or kind of Paul and Ningsi Matam Kudimaki, Harauba, I'm so sure about Tagatpa, and the way. Now, Gari the Matano, Mahama said, I couldn't do young Apumatamda. Verse 5 key. How about other things? Correct, Maramdi Nahakna Ibungo Jisubu Amasung, Asengba mi pumnamakpu laibana ki nungsiba amasung thajaba du aina tazare. Karigidamok namana thagat libase. Maramdi magi punsida laiba aphaba khudimok sing aduna maram oiragani. Amaram daiba oiba targadi karino. Mang oiba hiram khudimok sing se verse 5 now verse 5 uba maong se sumaina yang so theological gi oiba or say Bible nenaba satra man dum khang ni chiasm A1 B1 mark da malagin amram dai oiba targadi Jisubu ibungo Jisubu haiba wahi asiga thajaba haiba du chap mina ga wahi ne aduga Asengba mi pumnamakpu laibana ki nungsi haiba marak tu da leido adu leifam thok pa mane so thajaba se kana Jesus Christ the thajaba Amaram the high boy bataragadi verse 4 da ikoina uba pangkrabagi maramdo mahaki matang the Paul na isorbu thagat liba the Philemon gi magda kari da magni han maramdo asidale verse 4 gi harok verse 5 gi harok da Philemon na isorbu haibadi Philemon na Jisuda thajei faith in Christ or faith in Jesus Philemon na Jisuda thajei. Now, mafama sa Paul na hire Philemon gi thajaba karma makal gi thajaba. Jisuda laiba Philemon gi thajaba karma makal gi thajaba. Hire thajaba se punsi chupagi oiba thajaba ne. Ai Jesus Christ ke papa wapau tare ai papi ne heba khangjare aduna ai pap ta puning hongjaduna ai Jesus Christ thajare haina haiba amuktang oiba thajaba Christian oire haiba yanana bagi damakta haudokna bagi damakta mathau taba thajaba adugi thajaba do natte. Adu haiba thajaba se aran khubam gi damak amasung hingliba punsi gi damak nungti numit khuding maki Jisuda thajaba Jisuda ngajaba Jisuda langsanjaba gi punsi adune faith in Christ mafam asida Paul says neba grammar se adum nungti numit khuding maki chatliba punsi marel adu gi matang ne amaram haiba oiba target sine aikuna gyan tape ba londa da aina isorbu thaga che maram di kari damakta maram di nahak na ibungo Jisubu thajaduna adumak ngasi su hingli. That's basically now saying, "Hi, but here must be the makta Paul na Philemon gi demak isorbu thagat pa ase achapa maramamne maram de Jisuda thajaba haina hai phase Christian punsi gi damakta de khwai gi maru oiba mane Jisuda thajadana Christian oiba oi thokte Jisuda thajadana mi amana Christian gi family de pok oigera Christian gi community de pok oigera or theological training label oigera or ministry to bo oigera oining bo oisano Jisuda thajada boy batar de mi do Christian natte as the Asengba thajaba ga mingi ba thajaba ga kenera ka dise mingi ba thajaba do di kari gi damak Jisuda thajaba hai bo ai nang kana da thajan Jisuda kari gi damak thajari no ai gi papte kan bi gi ngasi bo thajari Asengba thajaba de Jesus Christ da aran khubam gi damak amasung ma gi punsi adu gi damak te lepa leitna thajagani aduga Jisuda thajaba hai se karino amaram dai oiba tagadi Jisuda thajaba hai na hai bese mahakna oiriba amasung mahakna taukraba aduda thajaba duni aduda ngajaba duni faith in Jesus is to rely on him for who he is and what he has done. Mahakana, Mahak Isor gi Machanopani, Mahak Mio Ebedu Mahak Isor ne, Adu Mahak Taibang Pam, say listening again among the Isor Taibang Pal, Housing, I think Kandokra Maki, missing Adugi, Makoi, Makogi, Papi, can be never get the Makta, say listening a carry hand, but the Mahak Taibang Pam, but the Laki.
aduga maki missing kar maki missing pap chen basing amasung siba da matik char missing adugi maphamda makoni hingbang am da dharma chen magi punsi adu da isorgi waya thang kulimak sing adu hai bin na Christ as ni hinki aduga maki missing adu makoi pap da mar kan isorgi phang da matik chaba asaw amasung norok adu gi mapham da mang lepaga chai lising ani kar hen ba mamang adu da mang cross matak maki missing da mag siki aduga mag humni subu no meeting ki aduga sarga da ka ki hai ba Christus na loi kraba tabag aduda maki punsi apumba maki thamu apumba amasung maki pangal apumba loi mag langsin jaba adu thajaba ni Christus aduga hai ba du Christian punsi haudok matam da katanatana nong mo isale ba punsi asida tumba hagolak pada su aduga tumba da su aduga noam da numita adugi marak te hinga punsi adu da su aya ki thajaba kana da aya ki nungjaw kana no Christa aya ki leng da bam adu kra da lei Christa lei aya ki nungai jaba kana lei Christa lei aya ki sarga chatna lambi adu kana no Christa maha khaktane leng da ba nungjaw Christa ne atei pumnamak lengoi ne thaba yaba lenghoine haiba Christian oiriba amasung mahang taukraba thabak aikhoina apaba wapau da mayek seng uba adagi aduda pap tagi pukning hongduna mahak masa adubu haiba Christian taukraba thabak asida mahak masa apumba adubu langsin jaba adu asengba thajaba mi singni adu asengba Christian singni a genuine Christian distrusts self and throw self upon this Jesus entirely. Asengba Christian na mahaki pangal mahaki thajaba mahaki losing mahaki dharma chen mahaki haibin hiram khuding mak sing amata thajaba laitena aran ko mamsung mahaki punsigi da makta amata thajaba laitena Christian tokruba thaba khuding mak sing aduda masha pum langsin jawani. Now let me ask this question to you. Asi wang se yak nangon hangjege nahak Jisu Christ da thajaraba miyamara mahamste nahak ngasnim da phamli bas nahak Jisu da thajaraba miyamara nahak iran kong gidam ngaki punsi gidam karum nak Jisu Christ bana ki kanbi mapu masung prabhu na thajadriba moi batar gide ngasi aran kong ginamene nahak ki pap te ki puning hongthuna Christ bu thajabe ngasi ginamete wapa wasa sadulungi matam hayeng horen ngai bikin maram na ki punsi karam kan loi have khangbangam de Christ thasabi sarga masung malem da amsung prithvi asida isorga pap chen ban na ka sangdai na bina baming Christa haiba asina taba ta yamata leite adu karigum na hang Jesus Christ thazaraba amo iba targade yang na bu thagu chaning yadu de lep leite na Christ thasabi nahak ki punsi do on hak Christ da ai Jesu Christ da thazara ma mi amani haibadu nate ai hak ngasi su ma ki thojagi ma palna Christ da thazari haibadu na ki punsi ogedo ram de kari da ma khai boy batar gade Christ yaudana nangam sungan to wang ngamba kari mat leite John bunu tara ka manga Christ yaudana ai khoi kari su nate man di Christ ngon da khaptang ne aikoina phangzariba khudimok kari aikoi aran khubam thaujal ingthaba thajabagi punsida chakotpa aduga aikoina isor ningba punsi hingnana bagidam ka darkar leiba khudingmak sing edu Christa amasung Christa ngomda khaktang ne aikoina phanglibase adun Christa thajaba lepletena thajabe aran khubam gidam aduga naki nungti numi khudingi punsi edu gidam harba punsi se phol na Philemon punsi dagi mayek sing uba phang aduga harba thajaba Jisuda thajaba se aikoi amamna aikoi isa na tawgudaba ma oiba targasu harba se aikoi naitom ta gi punsida losingada amadi natte now harba thajaba se thawai gi oiba ma ong da oiba targasu aikoi gi nong gi hingba punsida uba yaba masung thengba yaba ma oigedabani maramdi kari damak no harba targadi Christian gi punsi ase Jesu Christ ki tungin bagi magi sebok amo oi bagi punsi ase mangon da thajei haina habi chilhai adu khaktang nate adu su yawe aduga aikoi gi chilhai adu aikoi punsi dagi upam ju thoi see this Christian life involves both the profession of faith
and the possession of the faith we profess. Ani do yaudana thajabi punsi leite. You may profess, but if you don't possess, you are not a Christian. Na kisino the Christian Jesus Christ thaji hai na ba adu badu ki thajaba ki mai do ngi punsi ki amat uba phangda boy bata ga di na Christian nate na ki punsi ki matang na haining ba hai na Christian nate. Remember the Christianity se atei dharma ga manade yamna. Christianity se atei dharma ga manada ba maong da andha biswas lotion ba manate hingba ya ba punsi ne. Christianity, unlike any other religion in the world, is not superstitious. It is very practical. It is very, very practical. Adu kariguma Paul and hangna I coin a Paul Carmine Philemon Christian Abakan Carmine nang manages to the Thajana the Karidam Aduyam Harao Raganang short tag the Karidam Nang Carmine Philemon's a Christian Abakan and high boy batagadi. Other you hang the Paul Hamboy batagadi. Paul gi paukumne verse 5 kilos la padigna 7 pau bada au dekho yengme ani subu section do karino Asengba thajabana ado thajabasingbu nungsi gani genuine Christians who loves fellow believers ma Jisuda thajaba nu pamne do magi thajaba do karido ubu phange Asengba mi pumnamak uber se sida sida wai se mi pumnamak ama khata nate tanglup ama khata nate maga manaba maga thak manaba maga lenga manaba maga wakhal manaba maga thajaba nate mangon dagi sonba paisa dasu economically samaj ke mi mangon dagi na sonba mi sing adu dasu ma ki nungsiba le adu asi ki nungsiba se thabak yawa nungsiba ne Mahakna Jisuda labor thajaba aduna maram oiraga mahang atei thajaba khuding mak sing adu bulone mak nungsi mangon da isorna Jisu Christ ge papa wa pau gi mapalna purakraba thajaba khuding mak magi mamang purakraba thajaba khuding mak sing adu da Philemon na mahaki nungsi ba udle wahina thabakna ani se khaidokna ba yaba man de thajaba sing la sing karida mak ai asi hai ni bano 1 John chapter 3 verse 10. Now, 1 John I would like to say, Christian avenues in the Southern Park of Lagni Punchi Jang Yang Bagi Mapala. Maramni Masida high Punchi si on the number the Punchi them Hingboy Batarga. I mean the Christian at the amazing. Aduga Sida John, Apostle John, Pakota Johanna, Ma Lontrey Nang de Sida. Verse 3, chapter 3, verse 10. Kari Hagin. Asum Ishor ki macha sing amasung diabol ki macha sing phong dogle diabol ki macha kan norok te chal ibe mi sing church kak boy bata su Christian na tab sing Christian ha je boy bata norok chal ibe mi sing adune Ishor ki macha sing ano aran ko phangla ba sing Jisuda thajar ba sing kai no achum to do ba mi do Ishor ki nate machin manau bu nungsi de ba mi do Ishor ki nate Jisuda thajaba aduga thajaba khuding pu nungsi ba ani he chami na ka do ba mane Asengba thajaba punsi uguda wa mane ai moi budi nungsi adubu Jisudi thajade or Jisudi amna thaje ai thamoi na kam konte ai thamoi de Jisubu nungsi ba thumat laba thamoi ai Jisu gi nungsi ba Iraq na raba nupa amane or nupi amane na haragi hingba punsi dana thajaba china sing adubu nungsi de punsi de hingboi ba ta na Christian nate Nahak isorgi macha nate nahaki napa haujuksu adum saitan oiri diabol oiri adune 1 John chapter 3 verse 10 da hai adumon asida hai adubo Philemon gi punjide kari ubo phange Jisuda thajaba aduga thajaba mi pumnamakta maki nungsiba lei aduga adugi matang adudane Paul na tarji kanada gi ma na tarji probably Epaphras take Epaphras su Colosseum da gini adu Epaphras su Philemon gi matang da Paul da wari sab matam da Paul punsi matang and then Onesimus kan mi phanga matung da Onesimus di magi mapu magi manai Philemon gi manai adu Onesimus no Paul Philemon gi matang da magi thajaba gi punsi musung magi leba nungsi ba du gi matang da thajaba sing pumna makida mak leba misik mi khai nai da ba lai ina kun mama ta khai da ba du gi nungsi ba adu gi matang Onesimus su tamam gani adu Paul na dai Amaram dai boy bataragadi Philemon ki Christianity se thamoi ge isorga mag laine ba mari natte adu khakta natte
Thamoy ke Jisuga maglay na ba marido, magi minay Onesimus ka, maglon na layminaramba Epaphras, anim ang nauba punsin. Adudo Paul da laga tamaba, aduga Paul na tabagi mapana kanglaba punsi man. Ubra, asida ko na yam na maik saying is, Lord payaro. May pinakupaga tamba yadabagumna, Jisu Christ thajaba mi amagi punsi adu, maki matil manao kuding maksing adubu, zad bizad, purub kaidana, lai na kun bakaidana, losing laiba later bakaidana, sak pazabati bakaidana, sahar kung kaidana, nungsi ka ni. Wahayda, aduga, thabakta. Aduga, thajaba announcing verse, asigi zaga, se maru na verse 5 tagi na 7 paubo se, ay ko na gyan taba, Onesimus ki matang na Paul, hay ba se gyan taba yam na mataw taba, man verse 8 tagi na 21 paubo ki Paul ki, hay ba se gyan taba na bagay magta. Maram di, Paul verse 8 tagi verse 21 paubo mag na Onesimus pu lausin na bagay magta. Harak ka daw riba se, Philemon hausik hingliba punsi aduda yimpam oragani. Philemon thajaba sing loy namang punungsi, wahay na mateng pang bagi mapala, kokpi bagi mapala, chanbi bagi mapala, adu gusangnay na bagi mapala, kuding magsing adu, Philemon ki punsi tagi loy namang uba pangungak na adu na, Paul harak ka daw se kayo, nahaki thajaba kuding magta leba nungsi ba do? Nangondagi chien kraba, nangi mang na batoram adu bahusik tin nangonda halaklaba, thajaba oraba, nangi nachila na oraba, Onesimus asidasu, lanthokpi. Adun harakadis. Amaram dai boy batagadi. Paul na harakadoriba magi non jaba se Philemon na hingleba punsi ado hena pakthok na hena chauthok na bagi damak tane. Philemon oijiba manate adu Philemon yam na pai Philemon gi imung yam na pai Philemon Asengba Christian ne adu mana tawgado wat ba malai adu karino chiti sigi matuina Onesimus pu losun ba Onesimus pu kokpi ba Onesimus ka sangdai na bi ba hai ba tabagan adu mapam sa uba phangi se kaino Asengba thajaba magi maram sa adu karino mahak na maki machin mana khudimak sing adubu missing mikhai nai dana wahai khak natana thabak su yauna nungsi Philemon na leba thajaba sing nungsi ba se thabak yaudaba aduga commitment yaudaba nungsi ba manate commitment yauba thabak yaubane magi nungsi ba se mi harau hanba thagat sanba tausinba adu amata natte aduga oithokpa yadaba maong nungsiba manate pakang lesabi singna nungsinaba matamda kari hai nangi damak tai thaje nangi damak kudol one piba ngamgun that's very unrealistic tha kudol one piba sungoi oithokte nangi damak ta ai ang kari I mean promise tong nari myam ja duki mating so unrealistic isai dezulei nang nai damak lepa matamda kari kanata nei bu thing bangam right kanam tane bu thing very unrealistic adugum manate Philemon ge nungsi bese asengba uba yaba hengba yaba tangba yaba khangba yaba thabak yaba commitment yaba amde hauzik matam da laiba nungsi bagi definition se karino commitment yaw da nungsi stay as long as you want adu Bible la tambi ba nungsi bese it is not adjective why katanate magun phong ko why am katanate biblically the word love is an act of will thabak yauba commitment yauba amane adu hai budune Philemon punsidagi uba phangis adu hai matang adu mahaktar and then verse 6 ta he started praying for Philemon Paul karino magi prana isam samna hai bo oiba taragadi now verse 6 ka verse 7 gada maiti longi Bible soiba jaga ani yawe ahan badadi maiti longi Bible la haibadu adum pathrak matamda afaba khuding mak nahak na mapung phana khangnaba naki thajaba adu sandokpada mahayanapna asigi wahai se now English is sharing of your faith and a haibane asigi sharing of your faith se evangelism to wine haibana this da hai se evangelism and fruitful onebana te asida haiba wahai se maram this is ne wahai se koinonia haiba wahai from the word comes fellowship a meeting
adugi wahai adune aduna papham thokpa mong adudi asini Jisu Christ Jisuda leiba aikoi gi afaba khudingmak nahak na mapung phana khangnaba naki thajaba adugi saruk phangminabada, that is koinonia. Thajabagi saruk phangminaba, that's koinonia ko mahai yanaba aina hajari maramdi nahaki nungsibada aina yamna aikoi nate aina yamna phol ne sida haide loina mang nate phol masa mang so aikoi nate aina yamna harawa. So now verse 6 ngak na stick to kise kaino haide kaino magi prathna se mahaki thajabagi saruk phangminaba adu hena mahai yana bidam adugi mapana kari tauna ba Christ Jisuda leiba thajaba khudingmaki or Christian namagi aphaba khudingmak adu mapung phana khangna. What's a prayer? Full knowledge of all good things in Christ for every believer through His effective fellowship. Now, asigi wahi fellowship. Aikoi fellowship yang cha aikoi worship lor kanda cha ka chapo ka chamina kan koi fellowship to gudur right. Fellowship habis aikoi gi wakhal gyan taba maong se nomaising gi punba horen wari sana gadori ba and then chilnau sing thenara wari sana ba or chakam charaga sam hatlaga game am sanaraga adagi mafam amada koiminaraga chapa, that's fellowship. Chume adu mitin ne adabu asig wai koinonia hai bo hai se adagi hene hele hal bisil now sing ai pam jabam sung panam asigi wai sigi art ai sing gospel community church mayek sing khang badane amaram hai bo oiba targadi asigi koinonia hai bo hai se asigi fellowship hai bo hai se thadabu saruk phangmina hai bo hai se nomaising numide khaktang lotion ban natte se bible se numide lotion ba am natte Hai bisa, aku ina pungdo pakosam pasi kita bak pandu ani kita ni puni thoda yeng pematam da kari ubo pange matam da lemba thaja pasi ngaduna kai dewe sebok singi tambi bada makoi pungning lupe adu kari desu pungning lupe makoi amaga tinabada. They were devoted in koinonia. Now, moi ki devotion do kari yang se chapter 2 ki verse 42. Adu ga makoi na pakosam pasi ngi tambi bada saruk phangmin bada tal thugai bada amasung haida bada tatana pukning changnam, they were devoted karida tal thugai bada pakon chapa singi tambi bada and then kaida saruk phangminna bada. Now that is koinonia, the word koinonia. Aduga haiba asigi saruk phangminna base karamba maong gino program nate relationship metin maru one nate adugo mari ne amaga lainaba mari belonging to one another. Happy gospel community church member or pamatamda lemliba members adunasu naha ngasidagi hauna aikoi gi punsingi saruk amane adugo live mi adunasu member anu bodunasu nakhoi mayam sing ngasidagi hauna aiha gi punsingi saruk amane aigi thamoi gi machet ne naha aigi punsi gi machet ne naha adu amaga se thamoi machet punsi machet khaidokna ba yada mong leiba adugi wakhal it is relationship amaga laina ba nungsi na ba matam pithok na ba aduga matam kaithok na ba lantum wakhal leijaba khudingmak sing adu thawai ge bihem na semga na ba amsung sagan na ba adugi maram gi damakta kaithok na ba amsung hingmi na ba punsi it is walking with one another everywhere. It's a union and communion of believers. Kaya tigla hai betul Yesus Kristus thajaba tigmam Yesus Kristus thajaba matam da Kristus amat or ba maram na ma ki hakchang or ba kayat khudimok sing amat or adune. This communion of the saints is a result of our union with Christ. Kristus amat or ba na maram or ga hai ba amat or ba saruk phangmina ba sin adune ning sa hai jagi betul Jisuda thajaba ga Yesus Kristus thamba thajaba duga Singlup ki missing or thajabasing nungsi baduga ani je khaidok na basungya yar maramdi our union with Christ will always and always result in our communion with the saints. Kristaga amata oiba punsi adu thajabasinga amata oini hingminabagi punsi nungti numi kudumog hingminabagi punsi uba phangani aduga higher base relationship katang nate
It's a devotion towards one another in partnership. Karayda uba phangi 2 Corinthians chapter 8 karida Macedonia gi singlub na Rome le singlub du mateng pangna bida mata kadawe they give up their money paisa kat le moina ngamba chang adudagi hena. So it has this idea of relationship and partnership karigi damakta apaba wapao gi maram gi damakta amron dai boy betar kadi. This koinonia means asigi saruk phangmina base karma makal thajaba gi saruk phangmina bano Nahak ki punsida aigi thaulei aigi punsida nahaki na thaulei amon dai boy betar sing ta hingna ma tamda ai khoina hangba ya da wangse nangi kaina thaulei ge ase khoina hangba ya da bo hangam maram adu bu hang po betar khumgadi wang kaino aigi thaulei nangi punsida nang krai da chatli karama pap ka langtak nari adu kari dei kan bi ma thau tai ai khangba ma thau tai Karigidamok no nahak na thajaba ama gi punsing pham thong hing bise adugi maram sing do khang na ba ai gi ithau lei. That is koinonia. Adugi Paul gi matungina adugi koinonia ne adugi thajaba saruk phangmin na ba do adu mahi yam do karam haina yang ni kari do no karam haina mahi yang ni thajaba khuding sing du loina Christ Jisuda laiba thajaba khuding apaba khuding sing adu mahana mapung phana khangna gi amaram dai boy betar gadi karam haina Christian karam haina Philemon na mahaki damakta Christ laiba apaba thaba khuding sing adugi mapung phaba losing do ma khangga doribano thajaba sing aduga hingmina ba punsi adu mapana mahaki he will know the riches of God's grace for him and towards him only and only by his life of koinonia with the church. You see, verse 3 the upapangraba thaujalam ingta base thajaba khudimok loinamak leiraba sing adu haiba thajaba khudimok leba thaujalam ingta base karigumba Nahaki punsina khangdaba oiba targadi amasung adugi harau amasung ingdam na nahak hau mahau tangdriba ma oiba targadi thada bezina na nahak na Gospel Community Church ta atopa thajaba singi hingminariba punsida da chang yengbe maram de harba thaujal amasung ingdaba amasung isor gi nungsiba khudingmok singa sigi ningthijaba se thajaba sing aduga lonana hingminaba punsida aduda khaktang khangani. It is to be in one another's life for spiritual good. Adugi matam aduda khaktang. See, asum haina ne Paul na meeting or fellowship or koinonia haiba was a bhab tari se. Bible na anu wala na bagi chithi khuding makta. Aduna. Karigum na ki punjin no majin numi kitang church karaga ningtho ka pada gina thang ja phawde na ki singnup ki misinga singnup ase ki misinga kariyam ta thengna ta ba khangna ta ba phawna ta ba ong lairaba you are not living your life in koinonia. Nomaizing numita khaktang thajaba singjiga punminaba ise sangminaba wapau taminaba fellowship tongminaba adu ningthoka ba thangna ba nangi hingba punsida hingba maong da lonema gi hingba thajaba singi wakhala ma da khandaba prathna su kaya tawdaba e tongan hiram kui maj ni hiningba maong da adum hingba adu bidagade member di oramba ya adu Bible gi matung inba saruk phangmina gi punsida na hingdriba mi amane if you are failing this koinonia, life of koinonia, in other words, in other words, you have failed to love your brethren, the very love that will give you assurance of having faith in Jesus. Adu asigumba punsi asitane haikrabagumna Christada thajaba nangamusung agidamak or Philemon magidamak leraba aphaba hiram khudingmak sing adu khanggadoribas adugi ningthijaba Christagi nungsibagi marak mayung awangba aruba apak loinama khanggadoise thajaba sing aduga loinane. Now Paul gi wakal asigi aphaba thaba khudingmak sing ase
So apaba hiram sing or apaba khudimok haina adukimati yam adu Paulgi wakal da Philemon ngi chithi sig matuni yang matam I think that there are two words, that is reconciliation and forgiveness. Reconciliation and forgiveness. Sangdanaba aduga kokpiba. Christada aikhoiga Christagi mapana isor khoi marta kayagi matik sangdana bibagi ningthi jabalai adu kayagi matik pakpuna chawpuna wangna khanganaba amasung kokpiba do mayek sing hena khanganaba gidamakta karam haina thajaba sing sinu himina matamda pap sing tawba thajaba sing lei kokpiba mathau tagani aikhoina tawba thajaba sing naw sing pap kokpiba matamda magi thaujal pana haiba pap do aikhoina kokpiba matamda aikhoina su aikhogi punsida isorna utpikraba kokpiba adugi matang hena khoi khangba hengani Isor adune mafam asida hairise aduga hair hiram khudingmak sing kokpi bagi amasung sangdana bibagi matang asida hena khangna bagi damak Paul na hairise and ma onesimus matang da harakadore, so he's just paving his way for that. Aduga asi context ma kalai da thame thajaba sing lone baduda thajaba sing punimina baduda aduga adugi saruk phangmina bado Paul na haring sine, would you please extend that fellowship even to Onesimus? Adunimana harakadisha how's with the hydra now baptai Onesimus ki madia yamna lubo oigin society gi pressure magi mang biram kudum sing wakal khanba matamda adubu magi polum do thajaba sing adu gulan ubrang sai ayang hai ki do magi personal decision ne adubu church yar ko der decision ne adun singlup ka loiner pana maram orakanda magi damakta khara tongjaba sing adu mahak laigani magi polum de yang ba sing laigani man mateng pangmine ba thajaba sing again kawgum se asigi chithi se Philemon gi matang thai boy ba targasu magi yum gi church da patho iba mane Philemon ta oda ba adu matang adu asigi Paul gi prathna verse 6 gi prathna ja thajaba ichelen house gospel community church ki damakta ai sam ki damakta adu akhoi khudima ki damakta asigi prathna adu di karno nangamasung aigi damakta Christa ngonda leiba marang kaiba borsing marang kaiba thaujal sing amasung marang kaiba khudingmak sing asi ningthi jaba amasung loksing khudingmak sing adu amaga mag hingmina ba punsi ase chakot pagi mapalna hena khangbu aigi prathna ne thajaba sing now nan Jesu Christ leiba na gi thajaba du ma ki nasil now sing ase bu nungsi bu uba phangra ngasi ne Kayum nahaki nachil na Christian haina haizeraga nahaki thamoi da atopa thajaba nachil naw amagi matang da akhaba pungning adum thamjelaga kokpi ne bagi wakal kokning bagi wakal phawa amatta yaudana akhaba da akhaba adum thamjelaga hingi mi man hak oiba taragadi nahana chale lambi da norok lambi ne nahaki matam isona nahak nang amasung engon pibiraba matam paisa amasung loksing amasung gyan khudingmak sing ase atoba thajaba bechil naw sing basle kraba atoba thajaba bechil naw sing kanana bagi damakta amasung semgana bagi damakta amasung isor gi mapala Christ da leiraba aikhogi lantum sing du hena khangna bagi damakta nahak nasu amasung atoba bechil na adnasu khangna bagi damakta hona bada nang amasung aikhogi matam paisa amasung resources camp piribage thajaba bechil naw sing ase koi kaugum se nang amasung gi punsi Christ ina laibi khrabane aikoi gi punsi ase isor dagi phangjaraba khudol ni aikoi punsi khoi nate aikoi gi punsi atoba thaja bechil inaw singi damak ka thok pa haina haibase da ai gi punsi nate ka thok ka duise na gi punsi nate ka thok ka duise isor gi oiraba punsi dane aikoi gi mangjaga do bakari mat lete marom dade amdi we have received this life as a gift from God and we are commanded to share this gift for His glory with other believers. Now, national now sing the magda changna na prathna to miyam oibra. National now nungsi haina araga prathna phaw to do oiba taragadi chang hingbi. Na thajaba national now singi sinu giluchingba singi pautak amasung wahai sing munna tabra amasung lausanbra. Thajaba bechil naw sing hang hoji hangjakra wahang khudimok sing adu nahaki paukuma do ai tawdri ai tawde adagi ai gi matam pide ai gi pesa ka thokte ai gi leijaba lantum pi thokte or ai chil naw sing damakta moi ngang wa ka adu negative ga adu gi paukum do oiba taragadi nahaki pham thoe nan hoji hingni thajaba gi punsi adu gi matang nahak taseng nahak nikpham thoe
ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯧꯕꯁꯦ ꯃꯤꯅꯨꯡꯁꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯕ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯔꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯥꯛꯈꯤꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯄꯥꯞ ꯍꯥꯏꯗꯣꯛꯄꯗ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯎꯐꯝ ꯊꯣꯛꯏ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯎꯐꯝ ꯊꯣꯛꯏ verse 7 ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯩꯅꯣ ꯑꯁꯦꯡꯕ ꯊꯥꯖꯕꯅ ꯑꯇꯩ ꯊꯥꯖꯕꯁꯤꯡꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨ ꯐꯤꯂꯤꯃꯣꯟꯒꯤ ꯄꯨꯟꯁꯤꯗꯒꯤ ꯎꯕ ꯐꯪꯉꯦ ꯀꯔꯝꯍꯥꯏꯅ ꯈꯪꯉꯦ ꯄꯣꯜ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄꯗ ꯌꯦꯡꯉꯨ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯊꯦꯝꯖꯤꯟꯖꯕ ꯐꯪꯖꯔꯦ ꯁꯤ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯕꯛꯀꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯄꯣꯜꯅ ꯇꯥꯔꯕ ꯑꯃꯁꯨꯡ ꯈꯪꯅꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯤ ꯑꯗꯨꯅ ꯐꯤꯂꯤꯃꯣꯟꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯄꯣꯜꯗ ꯍꯔꯥꯎꯍꯟꯕ ꯑꯃꯁꯨꯡ ꯊꯦꯝꯖꯤꯟꯕꯤꯕ ꯐꯪꯉꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯄꯣꯜꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤꯁꯦ ꯑꯃꯁꯨꯡ ꯃꯥꯏ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯖꯩꯁꯦ ꯏꯪꯊꯖꯩꯁꯦ ꯚꯔꯁ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯔꯝꯗꯤ ꯁꯤꯅ ꯅꯍꯥꯛꯀꯤ ꯅꯄꯥꯟ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯄꯨꯛꯅꯤꯡꯕꯨ ꯇꯦꯛꯈꯠꯍꯟꯕꯤꯔꯦ ꯃꯍꯥꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯛꯈꯠꯍꯜꯂꯦ हिरम अनिखक येंसे फोल अतोप मचिन मनावसिंबु नुंसिबगी पुंसी अदुगी फिलिमोन अतोप मचिन मनावसिंबु नुंसिबगी पुंसी फोल क्राय दनु लेरिसे जेल दने मा अवान खांगी बिनु पामने नंगम जुंगे ओरमो बतारदि करमाय ओरंगनी जेल ले मतमदा कना की प्रार्थना तौरीब जानो कना दमक मी थागदे कना बेल लफोन बतौर ए वाखल मयाम अतोप बिजनाउसिंग नखोगी खंगदब इट विल वेरी डिफिकल्ट फॉर मी टू इवन थिंक अबाउट अदर पीपल फोल तौरीसे मा जेल लेरे अवाब खांगनी अदुबु करी मागी थमोइदा अतोप थाजबिजिलना करम अतोप थाजबिजिलना फिलिमोन की मरमना नुंगाइबा भंगीबा थाजब क्रिश्चियन सिंग अदुगी दमक खनबा मतमदा मागी थमोइदा हराउबा अमसुंग नुंगाइबने माना फावरसे माना फंगबा तेखटपा नते माना फंगबा हराउबा मत नते अदुबु अतोप थाजबिजिलना सिंगना फिलिमोन की अफबा अमसुंग नुंसिबदुना मरम ओरकान फंगबा नुंसिबा अमसुंग तेखटपा अदुना मरम ओरग यू सी मसा मंगनबो फंग हराउब नते मसा मंगनबो अमरोम दाइबो ओइबा तागे पोना तौरिजे सिने फिलिमोन पी थकपा इसिंग ग्लास की मतांग तार ओहो आई हराउबन पिक थले अदु हाइबा नुपाने पोना तौरिजे अदु अमरोम दे मांग जेल लाइबस अथोबा थाजबसिल नाउसिंग दमक्तने हियर वी सी पॉल्स प्रैक्टिकल लव अदु फिलिमोन की दमक्तसु करी माकी नुपीदगी मा मसादगी हरग कथोकपग लोइनना मा मसागी दमक्ता खंदब मोंग अदु माकी पुंसी हिंगी हप्ता खुदिंगी मीसिंग कयारक पुसलमगदुमन भाप तादे अदुगा सिंगतु लेख्रबगी अवा अनंगसिंग खुदिंगमक्सिंग लाकपा मतम अदुदा मतेंग पांगबिबा सेलगी अमसुंग फिजोलगी अमसुंग चिंजाकी अदुगी पुंसीदु हिंगलिबा नुपा अमने फिलिमोनसे अदुना महाकी नुंसीबदुना अतोप थाजबसिंग तेखटले अदुना मरम ओरकांदा फोल की पुनिंग द हराउ अमसुंग थेमजनबिबा फंगे ना करिगुम फोल ना अखोगी गॉस्पेल कम्युनिटी चर्च सा सिथीसी रपोय बतारगदे माना कोई सिंगु मतांग करि हाइने अखोई अममगी मतांग फोल ना करि फावगने अखोई ना उत्पन नुंसिबसिगी मतांग फोल से थी रपोय बतारगदे हादबजिल नाउसिंग नंगम सुंगै ऐसे नुंसिबगी पुंसिदे हिंगलिब्रा तो बजिल नाउसिंगबु करम मखलगी ओइबे नुंसिबा थबकी ओइबे नुंसिबा अदुगी मपान अतोप इजिल नाउसिंगना तेकटपा फंगबा पुंसि अदु नंगम सुंगै हिंगलिब्रा आई थमोइसिंगना नखोगी मांगदा हाइबा टेस्टिमोनीसे आई अदुम हाइदोकपा पामे सिंगुकी मेंबर ओइख्रबना खोइ खुदि मक्सिंग मरकते आई हांगना प्रार्थना सिंगुकी प्रार्थना तौनबगी कुंथब मतमदा और चर्च की स्टाफ सिंगना निंगथोकाब खुदिंगमकी चांग नाइन प्रार्थना मेंबरशिप डायरेक्टरी प्रार्थना तौनबगी हांगदोकपा मतमदा ईश्वरबु थागतपा मीसिंग नखोई मरकते यावे नखोई पुंसिदे ईश्वरन तौबिरिबा थबक अमसुंग नखोइना ईश्वरगी पांगलदा माकी वाहैगी मपाना चाखोटनबा होटनरिबा सिंगुक्ता पीरिबा मतम अमसुंग कथोकलिबा खुदिंगमक्सिंग अदु मतमदा तसेंगना हराउबा अमसुंग इंगथबना थनबा मीसिंग यावे अदु आइगी प्रार्थना अमसुंग अखोगी प्रार्थना अदुदि
hai ba punsi singlup se lekrab ai khoi loina mang ni hing badani an thajaba ichil naw sing ai khoi punsi Krista da thajaba Jisuda thajaba amasung ichil naw singbu nungsibagi punsi adu ai khoi sing gospel community church asida mayek seng uba adu ai gi apamane ai gi pratna ne adu ai gi asadi hai ba aning ba amasung apam khuding sing se ai khoi khuding ma ki oigan habs ai gi thajaba ne maramdi hai ba matam adu khaktang da mi sing ai khoi Krista gi sebok sing habdu mayek sing khang mangam gane aduna John chapter 13 verse 34 amsung 35 hai bu hai de yo Yesu Krishna magi sebok sing ti ba ya thang ai na khoi anu ba ya thang ma piri madu na khoi amaga maga nung sina ai na khoi nung si ba du gumna na khoi na amaga maga nung sina na khoi amaga maga nung sina rabadi masina mi khuding na khoi ai gi sebok sing ni hai ba khang gane prahados Paisor nahaki wahe gi mapalna Asengba thajaba gi punsi adu ai khoi da mayik sna takpi ba gi da makna pu thagat chari Prabhu hoi Krista da thamba thajaba amasung thajaba sil naw sum nungsi ba matam dai pa ai khoi gi aswan ba jaka sing le maram sina hai ba jaga sing adu gi da makna ki namang da minungsi gi da makda changjirakli kokpina bi da makda changjirakli ai khoi bana ki minung sud piu kok piu amasung agi thawai sing gi mapana ki bu hongdok piu amasung semdok piu adu khoi gi maraga sidai pai sor har ba punsi asi hingnana bagi da mak da wakhal phau ba kaya tawdaba lumna phau ba lawdaba mi sing khoi mak lai boi ba thar ga de Prabhu har ba sem nok to machali ba lambi ne habs na mayek singna thamoi thumna khangan bi ba golona Prabhu kan bi ba khoi mak na pu ta sing khang ba mi sing yaure khoi bu su kan bi chan bi dana adu pa sa khoi singlu ba se naha ki sebok sing ni haina hai bu ai khoi na ki na chano pa da leiba thajaba amasung adu gi thajaba duna maram oiraga ai khoi masel gi mark leiba asengba achumba amakpa yawda ba nungsi ba sina uba duda ai khoi bu hinghan be ya pu hinghan be ai khoi khuding ma pus naha ki ming ni dama naha ki singlu ki dama amasung naha ki mati mangali ma Yesu Christ ngi ni zervani Amen